COVID-19 laicana malemgi lewak singda sian kibami gi apunda masing la kuntare lising kunmari ga chahum ga manga sukre hauji fawda miyoi crore tara nithoi la kuntra taret lising tara taru ka chani pang tara laichat asina sohan kre Sugnu Kendra ke manung chana leiba hana BJP da yaramba miyoi chani ga kunmari Congress ta changlakpagi thoram ama ngasi pangthokre Palel Mayai Laikai da permit yaudana lila sil lang naba thorang lambasing Palel Police ki team amana thuai bagal loinana fine oina lupa lising ama thianduna makha tana taudana ba wakhal taminakre Thobal Turel amasung district asigi mafam sing luna na thamnaba Cleanliness Drive Come Awareness Program on the ban of single-use plastic in and around the bank of Thobal River haiba wakhalonda Numit ni chatharakpa sit sengba amadi wakhal taminabagi thauram ngasidagi Thobal Turel gi mafam singda hokre Tongan ba Manipur gi issue sing khananabagi damak Sivasana Manipur gi president su oiba AMDA gi convener ngasi Delhi gi damak miyoi marina saba team ama Imphal thadokre Relief Center for the Welfare of Differently Able Person Manipurna makha chatharakpa oinasu ngasisu Bisnupur district kwakta santhongda nomayoiba lemna langbagi kem ama pangthokre